Lambi Thattuna Sel Khairaga Lanthengnagadaba Natte, Yeknaba Amadi Ichil Inao Mashak Khangna Chatpa Matam Oire, Chief Minister. Aikoigi miyam ngaktani khanduna Center amadi State laingakna ngasi fauba lan asi ngakthokuna lakpane NBren. Pawasi ngarang nungthil phongkhiba pandam pawsedagi lokhatjabane. Lambi Thattuna Sel Khairaga Lanthengnagadaba Natte, Ima laiba kansi hairaga aikoi masel onsinaduna leire. Yeknaba Amadi Ichil Inao Mashak Khangna aikoi Chatpa Matam Oire. Aikoigi miyam ngaktani khanduna Center amadi State laingakna ngasi fauba lan asi ngakthokuna lakpani haina Chief Minister Nongthongbam Birena phongdokre. Wafam asi Manipur laingaki Youth Affairs and Sports amadi Manipur Police Housing Corporation sinduna lamlaida ngarang pangthokiba natural grass football ground semganaba thabak haunabagi project haudokbagi thauramda saruk yaraduna Chief Minister na phongdokibane. Thauram aduda Rajya Sabhagi MP Ningthau Laisemba Sanajauba yauna laingaki Minister MLA sing loinana tongan ba masak naiba miyoi singsu saruk yakhe. Thauramga mari lainana Chief Minister N Birena hai ngarang haudokliba project ase lupa crore 9 lomsangna semgadaba natural grass ki football ground ne. Masida natanna masana makhal kaya gi sports complex ama Imphal East ki oina lamlai da sanaba proposal ama su laire. Lamlai maikai gi miyam gi honaba kanba amade thauna lingjel thagatningai ne. Tha tara henjilaklaba state asida thogliba lan ase aikhoi khudimakna loisinba pame. Handak pangthokiba assembly mifamda hojik thogliba irang ase kamdauna karigi thogliba no haiba adu ayambana nainakhraba ne. Mitai di yellow mi ama oina ichamchamna leirakhiba ne. Adubu akoibada lairibasingna tauramlibasing urubada ahing tumba phauba yade. Masi oiragliba phibam asi soidana oirakani khanduna haukhiba kumjali singani tarago humdoida tweet ama tauke. Adubu matam adugi luchingbasingna tweet adugi wahanthok khanglamlabade lamdam asigi oiriba phibam asi yauna soklamloi haikhe. Mahakna makha taraduna state asida thokliba lan asida center amadi state laingangna ikoigi miyam ngaktani khanduna ngasi fauba lanthengnagadana ngakthokthuna lakbane. Lan asi kanana tawrokliba no haiba adu aikoi khangminaba change. Iraibak ifurup kannabagidamak thawai thakraba singbu aikoi ikai khumnafam thoe. Aikoi wakhal sonthafam thokte. Adubu makha tana thawai mangdanabagidamak security gi section thawrang sing leptana paikhatle. Sairak asida ima laiba kansi hairaga aikoi masel onsinaduna leibagum tawrokliba simak laibak thibane. Lambi Thattuna Sel Khairaga Lanthengnagadaba Natte, alu yonbada fauba tax lobadage miyam kaithel phamba ngamdre. Wakat mayam amana phamduna leiba ngamlaktre. Phattaba miyoi kharana Lambi Thattuna tax lowi haiduna aikoina matau tamgadaba natte. Aikoi di leibak macha taba tamse Yeknaba Amadi Ichil Inao Mashak Khangna aikoi Chatpa Matam Oire haina sumahakna phongdokhe. UFO Foijing branch ki mapokumon pangthokre. Pawasisu ngarang nungthil phongkhiba pandam pawsedagi lokhatjabane. Universal Friendship Organization UFO Imphal West Headquarter number 1 Langthaval Puramakong Battalion gi manungsana leiriba Mitay Huyel Lalong Sintam Sanglen UFO Foijing Makha Nambol branch ki manga suba mapokumon thauram pangthokre. Ngarangi mapokumon thauram adu Guru Enterprises ki proprietor Khairakpam Ragumani na ibudo pakhang ba yekpa Malem gi firal sungkhatuna hogdokhe. Thauram adu da UFO gi Vice President RK Sana Parihal Home Secretary El Loyumba Battalion Commander Battalion Secretary Mitay Lailoi Singamade Laikai asigi Maira Paibi Ima Ibel Sing na saruk yakhe.